pupu, ngasi di kari wari libido no pupu. Ngasi di yamna nungay ba wari ama lithoke se isu sa. Pupu kari wari lido no pupu. Isu sa noina baba ima dagi khanghandabida paisa lauthokpada baba ima na kari haina chaige ne. He cookie man ba? Hayeng chauraga cookie dauna tawdoi masigi angang se haini he chaiye pupu. Farene ado abungo nangbu cookie hairisi karino khangbaro. Khangdi pupu. Lamda laiba saro cookie hairisi pupu. Bem nang di khangbro cookie haise. Khangdi pupu. Akhoi minu sumaina ikai ba yamna khangdaba saro pupu muisa. Isu sa cookie haibadi mi yamna manba mi di nattaba. Migi wakhal siendaba sa makhal amakhakni ko. Ado hojikti amatabu laitre haida. Juda di ama ni di thamme haibani mayam yengnaba. Noibu yengningbara ni isu sa. Jening pupu. Ado pupu cookie haiba sadugi wari ro pupu na lidoi se. Mane pupu na ngasi ligadoriba wari se. Cookie gi wari ni ko. Siam nungai do male pupu. Adudi wari liba haurasi ko. Wari liringai da langba yade. Munna tasinggadawani isu sa. Hoi pupu. Cookie haiba sa makhal se migi mapot masay yamna pamba lam sa makhal amani aikhoi Manipur gi lam si phawba moigi oigadawgi hurandawba tawramibani isu sa thaina mamangaida Pupu. chawba kauba nupa ama chingya gi khul amada leiramboire chawba hairiba nupa si yamna lairei adubu suja nomjabadi yamna kanba misak amakhakni aduga chawbana yamna pamjaba mapana keithelagi leibirakpa Philips ki radio amasu leiramboire Pupu radio haisi phone da ka yawbado natro pupu. nate abungo phone da yaudringai da radio haibase phone dagi hena chawba upu ama oina leiramiko O makhadi pupu. matam khara leiraba matungda chawbagi mapado laina layong khangdana narakanda sirami adudagi chawbana magi radio do mapamakni khanna yamna luna thamjarami radio du su kuisilakpagi beradi khara kaba jatni adubu chawbana semlaga sijinnarami nomadi cookie hairiba jiba singduna khulladuda ikhang houdana landarakpa jatni susa chawba su mathwai hingnaba chenbada magi radio do kauramlaboire do Adudagi kamaina tawragi pupu. adudagidi cookie gi saroi ngaroi amana radio do huralaga mukpu khredo Chawbado nungai diye. Ado chawbado kamai tawkragi pupu. madudagidi chawbana sauraga sap ama tawba jatni migi mapot machai pamlabadi aigi radio duna maram oiraga ikaiba nangba oyu haidana sap ama tawraboiredo Mang pa na pao ma ta pra khoi she me ma ta ki lon na khura la ka chang pa ni hai pa she mi tai ta na to ma hin tia phao pa na loi na khang pa ma le ne As khang sino ta. Khang la kai tau ke hai pa no. Khoi ki ti lai kumpa AR ipai me ab lai pa siti. Moi na kai su tau pa nga moi ne. as adu hin na te ne india na khang pa ta ti ai khoi na ha na phang pa st su loi lo pho ka ni hai ne yam wa pa ni ne As kri dao oi pra khang te ta. Areng put poi na tau ta na. Jan ka ta te ta. ang pa ngasi hai ko ta mi phang phang ka ni hai an ta ya ne nang ki hura la pa de chu to lo tho ne pao ta se Masiki radio sisu yamna farak tap oi pa ne. Khoi ki khunta lai pa jip ya ta pa to ka chap mana pa ne. Ngai ta pa na. Yeng se tharaga ya pra hai na. Until pung baro ta ki ba loina na bukam bam tempo na pau bazari ahan ga do maru oi ba pau in tham thare iro zarami haidu na police na phaju na ba du ko na zaman pi khitre ki khulai pai ga sing na mai tei khul do huran ma sang mara phet te bi amang na gura ma khoi ma sel na mai na kapsin na ba da gi yong nan ba kuki ya ma si re na si kuki le ni ma dang na high court na khana ki bo wa pham da mai tei na ta le ba sd punsi ki phang loi hai ba ka loina na As pau phajaba la pa kanda. Saktu ngari ki radio oi pa ne. Not pigani. Sorry for interruption. Paul Pablo soi ki wagi damak ta mayam na ngak pigani. Amuka hanna pazurake. ang si nu hai pi te pa o te tu no oi ta pa ne si ti a station na oi pa ne
ꯑꯁ ꯑꯃꯨꯛ ꯇꯥꯁꯦ ꯁꯣꯔꯤ ꯔꯦꯗꯤꯑꯣ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯖꯔꯛꯀꯦ ꯉꯁꯤ ꯀꯨꯀꯤꯂꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠꯇ ꯈꯟꯅꯈꯤꯕ ꯋꯥꯐꯝꯗ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯀꯨꯀꯤꯂꯦꯟ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ ꯃꯪꯗ ꯐꯥꯎꯕ ꯐꯪꯂꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯗ ꯍꯥꯟꯅ ꯄꯤꯔꯝꯕ ST ꯁꯦꯗꯨꯜ ꯃꯇꯤꯛ ꯆꯥꯗꯦ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠꯇ ꯖꯁꯅ ꯉꯁꯤ ꯔꯥꯏ ꯇꯥꯈ꯭ꯔꯦ ꯍꯨꯏꯊꯨꯀꯤ ꯔꯦꯗꯤꯑꯣ ꯍꯨꯏꯊꯨꯀꯤ ꯔꯦꯗꯤꯑꯣ ꯅꯠꯇꯦꯅꯦ ꯁꯤꯗꯤ ꯄꯨꯂꯤꯁꯀꯤ ꯔꯦꯗꯤꯑꯣ ꯑꯣꯏꯕꯅꯦ ꯃꯔꯝꯁꯤꯅ ꯏꯁꯨ ꯁꯥ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯟꯒꯅꯨꯀꯣ